ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯃꯔꯣꯟꯁꯨ ꯊꯣꯛꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯧꯅꯅꯕ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯄꯥꯎ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯌꯥꯎꯕꯁꯤꯡꯅ ꯃꯌꯨꯝꯒꯤ ꯃꯤ ꯌꯧꯅꯅꯕ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯌꯨꯝ ꯌꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯉꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ, ꯍꯥꯏꯕꯗꯤ ꯃꯔꯣꯟ ꯊꯣꯛꯇꯦ, ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯂꯩꯐꯝ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯈꯪꯅꯕ ꯍꯣꯠꯅꯕꯗꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯈꯪꯕꯤꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯦꯌꯔ ꯇꯧꯕꯤꯅꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ꯫ WhatsApp ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯄ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯗꯤꯇꯦꯜꯁ, ꯍꯥꯏꯕꯗꯤ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅꯣ, ꯀꯔꯝꯕ ꯃꯐꯝꯗ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤꯅ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯆꯪꯉꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯪꯕꯤꯕ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯗꯤ ꯍꯥꯞꯄꯤꯔꯛꯑꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯧꯅꯅꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯎꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯌꯨꯝ ꯌꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯕꯗ ꯆꯍꯤ 9-10 ꯑꯃꯨꯛꯀꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯦꯌꯔ ꯇꯧꯕꯤꯕꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯁꯤ꯫ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯈꯜ ꯑꯃꯅ ꯄꯨꯔꯒ ꯆꯠꯄꯁꯨ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕꯁꯨ ꯐꯩ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ, ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯊꯧꯗꯣꯛꯅ ꯃꯍꯥꯛꯀꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯂꯣꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕꯁꯤꯡꯅ ꯃꯌꯨꯝꯒꯤ ꯃꯤ ꯌꯧꯅꯅꯕ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯌꯨꯝ ꯌꯧꯍꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯁꯨ ꯈꯪꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯍꯥꯏꯖꯒꯦ꯫